Thamoi ama palambagi nungsibasu phaurakpani. Matangna matamna phaurakpa nungsiba aduga matang matam chadana khanghauda akanpa nunglei nungsitke sahomgumna humduna pusilakpa nungsiba. Nungsibani pumnamak nungsibani. Wakhalda khali natai chadeda nungsiba nangsi. Nang leirambana panthung masu leibani. Nang leirambana kainaba haiba mahaksu leirambani. Nang leirambana kainabagi pirangchu sinthabani. Nang leirambana apenbagi minok nokpani. Nang leirambana thamoi masu kaibani. Kalli nungsibagi mayaise yam kalli. Nakanda susut kaplibi mamanabidu ubada manakta phamlibi mamanabi anidudi thembibadi lairadana tawja saisi yengo haini ingi tawnai. Phana kuire kaplibadu taning dramale hairei. Nakanda phamlibi liklaidu kana sirage nangna aduk yam kapido taning de goyam chomman ba makainaraga nangna kapido napido pamudra taning de ko soida ngarang lakanu. Daina peri peri liklai de yengduna pendana hairei. Ma kaina bai kappa khakna ti khangaba mani yam laina sanarambado aduna Elena machil yangbagi haunabi hairei. Liklai ibanina phanade haibani adugi su masiba manba nupado koirunona. Liklai su makha adum tarei. Mahadi thamoi yam chopa nupa oirami. Thamoi dusu extra large ama palami. Pukchel khusau simagi humjilakani swaida kapakanu nakongse ngasaide yam warabani ei. Dainana nabani na khara thimjin bigadra hairaga nabani ni hena mai hapani ne. Liklaina is kaidobai themdoiba nawani na tawri sakta do na marolama tin man mado kainaraga kappi banang ni hen tan gidre masak do thira maksu mathamoi do sengo haibanira masak do ubada thuk thuk pulawi phanadi koire moina phamlaga khana naina raklibadu daina kaplam madudi phakre adubu liklai da onchilaklaga hairi. Nangi matamda aina mo kaidauge yango. Elena na magi matamga hairokino nupasu leite madi. Liklai nokpe tawi hangatni yenglurabadi magi su thamoida kanagumba amadi latli asukaiba matamsi hangatuna khalrui hokraba matamdo. December 2016. Liklai mamanabi ahumduga yam lubo wari amagum break ki matamduda khana nainari. Puspana khangde aidi adui nupado yam ngaure. Liklaina kanano haisiba. Dainana kaino nang hojik phau khangdriba. Elinana as ama dayai chen magadina ba mamanaba pamhai bahai badohe. Liklai noklam maminokdu hanjin khiga tawi adubo haina lotuna hairi. Adudi lotlaga sumthamdoi saru kok haidokrodana. Puspana nangdi dayai chen magasu kauni aduna nangna khara haibiyo moigi farewell su koidre sidaidi exam tang karani. Liklaina aitalida. Dainana nangna khara haibiyo madi anauba changakpa ko oire kanam su khangnaramoi. Liklaina hoi ai hairage yenge. Suti tharakpagi mayam thoknarakpadu liklai mamanabi singdo hankraba matung yaichen manakda changduna hanglui. Dayai chenba kainom hange. Yaichen mana kaino hangmune hekta. Noina manaba pamhei base nupi koibra. Koidabanida nang pamiro haisiba. Liklai mihul haife chongi aduga matin kut yotharaga khomi nate imanabigini. Kanano haise Pusparo. Liklai ngakni yenglai aduga hairei. Nangdi kamai khangiba. Shum guess tawbanida. Ada ma pamjaba nupigadi lai jatla amadi lai haigam tawbani. Amta kaubiro ai amta hayoge. Yaichen bachatuna pamhaiba kauri aduga hairami. Noi wari sanaugo ko ai chalage ikhoi basi mi suramale pamhaibana kai warino sase haisiba
Nangdo nupi koibra? Koide. Pamjabati leibra? Leite. Liklay makondo hai fenik na hairui. Aiki imanabi amana nangdo yam ngaujaba adui haige tauba. Kunano haise? Puspado khangbra? Khangi. Aduna. Liklay hatu hatu hairami. Aikoi ben lai. Ai chale. Hayeng phasana wari sarasi. Asi haiduna grong grong chentoki. Nongan bagay school lakpada yai chen bada sangsin duna hangli. Ngarang gido kay hairake da yai chen ba. Mata le haida. As. Classroom da changlak duna neta na pamthai. Mama nabi ahumdu omchilak duna hangi. Bhai kay hairake. Mata le haide haye. Puspana. Bhai moi farewell do hayeng ni dana. Aduna hayeng letter ama iraga pirase. Liklay na. Hoy, adumay daw gisu daw ro. Nang khara ibiro. Numito da liklay. Khan biya ba khalla batumda A4 size paper amada wahay khara iba hawi. Dear Crush, you don't have a clue about what a girl like me, like a perfect boy like you. But let me confess my feelings today. You meant brighter sunshine than the sun itself. You are the warmth that my heart wanted all the time and made my world color in beautiful hues. Your beautiful smile haunts me all day, but I will let it haunt me as long as it is you. You are the poem that I have always wanted to write. I don't really write love poem or letters, but it will be a shame if I did not write about you. You are a reality better than dreams. I am so deeply thankful that you exist even from afar. You are the embodiment of my ideal type. Lastly, I am deeply in love with you. Mingdu tangni magi maming ikhidaba wahay khudingmak magi thamoigi warol ngakdani adubu kanana khangbini magi thamoidi. Mathangi numittu mayamdu irang langi nupi mayamdusu pamheibabu koitan tanari magi wistu ihaunabagidamag. Puspadu letter du piba ikai haiduna yadre break da angang mabakausinduna hai. Bhema kanana pire ide hairunu sise adagi lebiba nupasida piruso. Asi haiduna pamhaibada makhut thilli aduga makhuta pairiba dairy milk chocolate tu angang du dapi angang du sa harau pamhaibagi manakta chatkri. Angang du changduna letter du pamhaibada pisilamlaga kaiso hairam da senkri. Letter du paduna pocket ta hapchinkri. Class 9 gi kangbu khara changduna pen ga chapot khara ga yeli liklay pen chingdu nokpre tawduna wish ka loina na piri. Pamhaibagi mapa yaurakpada liklay kaisu khanda pisili aduga hai. Best of luck. Pamhaibana. Thank you liklay. Liklay nokduna mark wangna lakhaluko. Position lepoti hairuidaba. Ho mark do mayaw wangaga position ga mathang leptharo. Liklay na pen pibadu nupa singdo irang langi. Masak phasabi na piba penina ithokdawba pamurida. Sidabu exam pass tawdradi kaino. Liklay ngangnariba singdo taribani aduba onchilude. Loisilakpada wish matek ama liklay na mayamgi mahut chinduna piri. First of all, brother sister mayam, all the best. Exam da mark wangna pass ta honchiko. As a junior amoyna thamoi singna noida piba wish ni. Nangsu nungaite noiga lapna doise. I have met a lot of senior, but you guys are the best senior ever. Wishing you all the best for your upcoming examination, as well as your future. Thank you for the sweetest memories. Loirakpada mayamdu khubak hauna khurai. Liklay pamhaibagi manaktu sangsindu na hai. Dapa mahaiba. Puspado amta ihange. Hoy. Puspado ikai bagi lao haiba yade. Liklay amuk sangsilak na hai. Nangoy na lao madu ikai rani. Pamhaiba hana satkakri.
aduga amuk chap leptuna hairei nangsu lao liklai na ngang bawado taningduna adumak leiri masak matau wahai awat palaite adubu nupiduna ngaururibasi lik na nganglak bawadudani lik na ngang bawado taningduna adumak leiri masak matau mahai awat palaite adubu nupiduna ngaururibasi lik na nganglak bawadudani Puspa wish to ikai ni ikre mi khara hangba matamduda liklai marker ama paiduna lai masu karigumba kharadi marker adugi mateng lauraga ige khalle liklai ai su ibige pamhai bana iro wangsu wangkre karino pamhai ba haifet kunthari liklai su iba hawi you are the poem that I will never get tired of writing. I am too sick to confess, but I will admire you from afar, random person. Adu iba loibaga, mapam ama mo hongduna irai. Best of luck, liklai. Lori, liklai. Dainana, liklai, nang di kay machu setoy no. Ningsing bagi ipak du ta taururi nupidu amuk hanjin na chaning lai hawkiba matamduda khalai khanduna ta lairiba wakal amasu nupado kamdauram khini mana di aibu ningsing lamgadra hangjaduna lakba wahangni paukhum laitri wahangdugi elinana thawai banungaide puspa se mayum pankrani gyan tara inupidu wari du dainagi nuppa kaina bagi wari dagi Puspa gi lohong bagi wari yauram lei wakhal taubi kayam koina ningsing bagi ipakta luplura bagi haina pam haibana ai chat badalida yai chen bana liklai sulak doi doi ramni mamana binina pam haibana mabu kamai dauri jano khangde barak amadi epida pau khara phongnaramani ebisu deactivate tawkhre amuk lu hong leram danane sak angang ya moiri adum matau do angang nade ai jing poto det kya dane ba 17 do iramni chat pe am tali boide angang du ne invite rai do ngai hak phau de yo wiru ba yai dana ahoi chat lu se ngai hak nung dang du pam hai ba wakhal mawon khali mamita urai hauki ba matam du Liklai chatpa haururaba matung khangkau kaurakpaduda mamai haifet leithokduna karino haina ingi taurai pamhai bang muk sangsinduna hairi nangna ingonda da pamhai ba kaubada yambum oi kawo ai arkeni o mathangda yambum kaurage asi haiduna chatkre numitu mahara harau loishinkre mayum yaurakpaga ngasai angangduna piramba letter du lauthokduna pai handwriting du mana yengi mana ngasai letpa school ki sar du lauthok du ne yengi maming di puspa thari adubu handwriting du di puspa na ngasai irakpa duga machet ama phawba manadre urai amuk liklai na ngasai iramba wahai du you are the poem that I will never get tired of writing. I am too sick to confess, but I will admire you from afar, random person. Aduga chithi do amuk yengi manari handwriting dudi amuk liklai na best of luck iramba du yengi ahum dumati handwriting chap manakre machinda haifet choli nokphe tauna angau bishidi namana bigida makhalaga nuksi basulochin mangami ka pre-board exam loi banumitu puspa pamhai bagi manakta laktuna ika ikki thadokduna hairei ihamo aho exam nongai bra adum nongai ki ihamo khangira khangsinadrira natraga tasingna khangdabra haibadu di khangdre ado amuka sohana haijage aina ngasi haidawriba wase ikai khangdabagi sunate usitabagi sunate ai ihambung bu yam nuksiruri ai dinoise loina ichan dongna khali aduga iki su thamoida kanagum be malatu na thami puspa taha kananu yambong lai
angaubi amakak masagi su khan khandana migi da khanbiraga masana masabu awaba bijabi angaubi amakak mi tu tangdi haibiyo yambong liklai haiba mangonda kaimta hairunu matang jarakanda hayo aduga nang mangonda warauba su daurunu masagi thamoi kairasu nangi mating panglibi namanabini pre-board loikhibadagi pakna thengnakhidri nupiduna position lauro hairambagira masana amuke hena hotnaba kanbanara SSLC na lawbi examination da 5 position da lawraktuna school gi mai purakhibadu tek chatkiba gari ki katana asum hawkhibana chahi 8 hena haujinki adubu amana amabu kaunabadi daurude ngaiduna lakhibani amana amabu kanamta da haidoptana puspagi haijingpot numittu liklai mamaidu icham chamnaki kabukang mapal machuda sana machuda pikna mapal hatpa muga suit ama setli phajabagidi mahausdagi phajaraklabani haijingpot maphamduda mamanabi ahumdu changminari pamhaibaga yaichenbagadi hana laktuna lairamle daina ke elinaga nupa anidugi manakta sangshinki liklai su kai su khanda sangsinduna phamthari mihuldudi swargada yaukrabani puspa changlakduna hairi kaidawla ino noi laktrasu to uyadro noi ohom liklaina kaina siyam phingina borna kai hairage adu kyam thengna la okaidi haikidamne luhong badasu sumai thengdoira elina na cool down by daina haijingpot namita kaina ni saulangba phate lemu luhongba phautinang adu isauduna de hayangwai nawaga khitanga saunabada nupaga paira langkhidong male mayamdu wa launa no halakpagi lairak thoklakpaduda pamhaiba liklai da onchinduna hairi ai wariam tangri sananingbani liklai kai wari no phone number piramo hayeng unaraga sarasi wari do nupi dusu number di pithoklamle adubu kari hairakadagi khanbada humang swai kanglabani nongdang tomlamdaida unknown number ama whatsapp ta message lai changduni yenglui hayeng pung ama chapchana noi lampak mayaduda ai leiramni thoklo kaidanom chatlaga wari saruse hoi good night liklai makhada na message haludre mathangi numittu pung ama tadaba minute 15 mug watlingaida liklai loishinba hawi floral print oiba tops ama litli aduga phanik angangba machuda amuba na moirang phijal chanba ama setli aduga icham chamba plate chapal ama tongi machindana nude color ki lipstick sling bag ama suyan chili masamdu su thadui mamada daina ga pot amta leiminaruge hairam laga thoklaklibani mana thoklakpadu pung ama khitang helabani asum thoklakpaduna lampak yaurakli tanjaduda jeep white ki ama thoujilai aduga mingsel chingthaduna hairi pamhaibana kakhalo liklai kakhatuna phami aduga hairi kuibiyaroi ko sanada wari sanasi koiroi kaino haidau do dom hairo master loiraba kai subject English love letter am dei ro dodi lakna bai kai wai hairakli bawaduda liklai hanagi wari du khanjiloraga mamai mamit bangbang sagalai aduga latli khamlai haiteda namana bi kai gonda pirak na bai ibadi haiba adu mako thoraina kai ge nungsi bai liklai wa makhada de ngai haglai baga yum amagi ge ta khami gari du liklai tingak yeng du na hairi kana yum no siba khoi ge guest house ni ai di kai de wai purai ba duga wari sana changlai yum da mi amata lairam de wari sa se na purai ba kai wari no pamhai pa chap lep laga hairi liklai asukoi ba chahi tare ni panche ai khang ba yang wai nang bu ning singlak pa khuding thamoi se pu bangam de
Ay nangonda ki pochak ama khagnige. Yambung na pamliba potu karino. Thamoido Piyu liklay. Nangi thamoido nattaba atopa ihenba ay karimta pamde. Liklay ikairap hairei. Isa khangdana chahi taret ki mamangda. Yambung na hukraba thamoidubu kariki amuk aingonda nirino. Nakhuda laikraba potpu amuk handuna niba haunabra. Liklay. Ay nuksibra. Liklay nokpretawna tablap kumlai. Nungsi. Pamahiba nokdo na hairei. Adudi ngasi siyalase. Liklay khanghai hairei. Anghawa. Pamde aihenba. Thamoidu nattana kalaklude karisu. Nangi thamoidu nattana. Ngauhan manina tawduna angawbani magidamak. Thamoidubu phangnabu hotnabada. Biningba mingthol pibada chingnabasu leirode. Kisanchi kisiyema chetna lapthoknaba yadanaba thamoi animak